North East Chawna demographic amasung illegal immigrant ki issue thoalibasi Congress nani MP Dilif Leibasigi North East State illegal immigrants in electoral roll the hapchinuna demography the Chawna uhungba ma pirakli bisigi dai tapumba Leibasigi ariba party ama oiriba Congress nani haina Assam ki BJP ki MP Dilif Saikana phongdokre Mahana makha tana hai khibada 1971 gi India Pakistan war adu da Leibasigi thongna farabalan mi kaya ama thawai katki Loinena lana du da Chawna mai pak na Bangladesh leba asi sem khibada natuna Pakistan ni lan milising marfudara gi mathakta India da surrender tauki adubu lana sigi manung da India gi North State sing da matam sangna nungnang ningai oibe phibam ama mayok na duna lakhi nauna Bangladesh lebak sem khiba asina North East State sing da chauba kok chikpa ama oiki Assam Meghalaya West Bengal amasung Bihar na chingba Chawna North East State sing da Bangladesh da gi changsilakpa illegal immigrants sing na Chawna chaitheng pikhi Loinena region asigi demography da ahungba kaya lakhi Matam amada majority oiramba indigenous people sing asidi minority ki thakta lakle North East region the demography ki ahong bamalahan khibasi Congress nani haina BJP ki MP asina maral sire duna makhata na hai khibada 1971 gi matam da illegal Bangladeshi immigrants sing voting right land document amasung ration card na chingwa pi duna makhoi boleba asigi mioi ama oina sakhangki Congress के MP Gaurav Gogoi na Parliament da Operation Sindur gi diwe chatha khiba aduda fazada ba wahai wata kaya ngang sa khiba adugi matang da sumaral kaya siraduna Gaurav Gogoi gi loina bi amasung Pakistan asi yamna anakpa mari leinai masigi matang da special investigation team sem duna hauze investigation chathari HIT na chathari investigation asi sumyam da thubada khangalagani Gaurav Gogoi masasu Pakistan da 90 lakh hena khongchat pangthoki Congress na Kashmir ki saru ahum thokpi ama manghan ki hairaduna maduna maram oiraga Pakistan occupy Kashmir asi sem khibani Congress ki madam da laiba asigi lamgi saru kaya Pakistan na loksin khibani haidi Gaurav Gogoi asi North East gini haibada ikai bafawi en biren Lok Sabha da Assam ki Congress MP Gaurav Gogoi na Operation Sindur gi matang du chatha khiba debate ta phongdokhiba wafam kaya adubu former CM en biren na criticize tawraduna Gaurav Gogoi asi North East gini haibada ikai bafawi haina social media da thagalakpa warol amana haidi Lok Sabha da chatha khiba debate aduda Congress ke MP asina India ki military strategy maru oina fighter jet sing na long range strike chatha khiba aduga mari leinana hangkiba wafam sing adugi matang da criticize tawraduna Congress ki luchingba si modern warfare techniques ki basic sing asining thina khangre haina maral sikhi MP asina Operation Sindur gi debate season na khiba wangang sangang adubu su condemn tawraduna thawong adu armed force sing da ikai ba pibani aikoi gi thauna faraba defender sing aduna front line da chokta banai den hona khiba adu nation asi bungak senabagi damak thani debate aduda Gaurav Gogoi na India ki fighter jet sing na long range precision strike chatha khiba adugi strategic brilliance adu karimata khangdana close range tagi kapa yadaba haina phongdokhiba adubu criticize tawraduna MP asi North East gini haibada ikai ba fawi haiki ite amasung naga khulsingi mayada sugi camp sajinba indigenous singi sovereignty da ki ba pibani Kuki sing naga singi pari puri gi oibalam sing da makhoi ya yaudana Kuki singi sugi camp sajina ba hona ba German road amasung Tiger road haina maming thonjinduna lambi semba amasung popi park sana thabagi mayokta Foothill Naga Coordinating Committee na makhoi gi area da Kuki singi mathakta bancha thariba si Manipur International Youth Center MIYC na mapung fana support tawi hari lubasina thadurok pacherol amada hari bana Kuki militant group singa khusam naraga Churachandpur district amasung Kangpupi district ani faunari balambi semba haibasi atopa Kanglup singda khatna bahubani Naga amasung Maitai khulgi mayada Kuki Soo kem leishin bahaibasi state asigi territorial integrity yauna indigenous people singi sovereignty amasung security da chauna akiba pibani FNCC na chathariba khongjang asi bahakchina lawdaba haibasi lairiba irang asi hena pakthok chawthokna bahona bani Churachandpur amasung Kangpupi district fauna namba lambi semliba asi drug trafficking amasung foothill singda poppy cultivation tawbaga mari leinana ni maram aduna mari lainaba authority na hiram asigi matangda thubada investigation chathabaga loinana public health asi safeguard tawgadabani Manipur da tholiba hingsa gi thodok sing asigi daita Bharat Sarkar na pugadabani 1990 da thokiba Kanglup ki irang amasung ing 2023 da thokiba hingsa gi thodok sing da misi mina kaya yawbaga loinana mayum makai kaya amangata thokpa amasung lanjena ba kaya yawkhrabani haidi miyoi amana pirakpa I akangnaba matam amagi manungda season na haudrabadi arembada mangduna to I Mioiba amana topa mioiba amada tamba yaba khwaidagi mamal yamba khudoldi piba haibasini piba na kanagumba mioi kaya gi punsi kanba ngamgadawribani matam chana fanganba ngamdabadagi mioi kaya khangu thakta punsi pikhamnari medical science amasung technology na kham thengna chawkhatlabasu haibasi tokhaina sungba ngamdriba posak ama oibanina gi mathau tarakpa matamda kanagumba mioi amadagi lawba mathau tari mioiba amana topa mioi amada donate tawba natragadi
ꯈꯨꯠꯁꯦꯝꯒꯤ ꯄꯥꯝꯕꯩꯅ ꯏ ꯁꯨꯡꯕ ꯉꯝꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯔꯛꯄ ꯏ ꯑꯗꯨ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯍꯧꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯃꯥꯡꯗꯨꯅ ꯇꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯏ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯃꯛ ꯆꯠꯊꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯤꯑꯣꯏꯕꯅ ꯏ ꯗꯣꯅꯦꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯃꯔꯨꯞ ꯃꯄꯥꯡ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯏ ꯄꯤꯕ ꯌꯥꯎꯏ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯏ ꯃꯊꯧ ꯇꯥꯔꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯏ ꯄꯤꯕꯁꯨ ꯌꯥꯎꯏ ꯑꯃꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯏ ꯄꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯥꯎꯔꯥꯛꯅ ꯏ ꯌꯨꯅꯤꯠ 44,000 ꯔꯣꯝ ꯃꯊꯧ ꯇꯥꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏ ꯄꯤꯔꯛꯄ ꯇꯥꯔꯕꯁꯨ ꯅꯨꯃꯤꯠ 42ꯗꯒꯤ ꯍꯦꯟꯅ ꯊꯝꯕ ꯌꯥꯗꯦ ꯅꯨꯃꯤꯠ 42ꯅꯤ ꯍꯦꯟꯈ꯭ꯔꯕꯗꯤ ꯏ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯗꯨꯅ ꯇꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯏ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯇꯅ ꯑꯃꯁꯨꯡ ꯆꯥꯡ ナꯏꯅ ꯆꯠꯊꯕ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯏ ꯄꯤꯕꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯤꯡꯊꯝ ꯊꯥꯗꯗꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯂꯣꯛ ꯊꯨꯡꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯉꯝꯗꯕ ꯃꯔꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏ ꯄꯤꯅꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯔꯛꯄ ꯏ ꯑꯗꯨ ꯇꯦꯁꯇꯤꯡ ꯂꯦꯕꯣꯔꯦꯇꯔꯤꯗ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ HIV ꯍꯦꯄꯥꯇꯥꯏꯇꯤꯁ B ꯍꯦꯄꯥꯇꯥꯏꯇꯤꯁ C ꯑꯃꯁꯨꯡ ꯁꯤꯐꯤꯂꯤꯁꯅꯆꯤꯡꯕ ꯃꯍꯤꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯤꯛ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏ ꯑꯗꯨ ꯁꯤꯖꯤꯟꯅꯗꯦ ꯑꯃꯁꯨꯡ ꯏ ꯄꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯥꯎ ꯌꯧꯍꯟꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯈꯪꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯤꯛ ꯌꯥꯎꯔꯝꯗ꯭ꯔꯒꯅ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯅꯦꯠ ꯇꯧꯔꯛꯄ ꯏꯁꯤꯡ ꯅꯨꯃꯤꯠ 42ꯅꯤ ꯐꯥꯎꯕ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯗ ꯊꯝꯕ ꯌꯥꯏ ꯃꯗꯨꯗꯒꯤ ꯍꯦꯟꯈ꯭ꯔꯕꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯏ ꯄꯤꯕ ꯑꯃꯁꯨꯡ ꯑꯀꯨꯞꯄ ꯀꯥꯞꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯜꯍꯧꯗꯕꯗ ꯇꯝꯊꯤꯕ ꯂꯩꯅꯥ ꯀꯌꯥ ꯂꯧꯅꯔꯛꯄ ꯌꯥꯏ ꯏꯟꯗꯤꯌꯥꯗ ꯍꯧꯈꯤꯕ ꯊꯥ 18ꯀꯤ ꯃꯅꯨꯡꯗ ꯆꯥꯡꯌꯦꯡ ꯇꯧꯗꯅ ꯏ ꯀꯥꯞꯂꯨꯕꯗꯒꯤ ꯃꯤꯑꯣꯏ 2,253 ꯍ꯭ꯌꯨꯃꯦꯟ ꯏꯝꯃꯨꯅꯣꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯚꯥꯏꯔꯁ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯊꯦꯡꯅꯈꯤ ꯍꯤꯟꯗꯨ ꯄꯥꯎꯆꯦꯗ ꯐꯣꯡꯂꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯀꯦꯁ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯡ ꯋꯥꯡꯈꯤ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯏ ꯀꯥꯞꯂꯨꯕꯗꯒꯤ ꯃꯤꯑꯣꯏ 354 HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤ ꯒꯨꯖꯔꯥꯠ ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯃꯗꯤ ꯗꯦꯜꯂꯤꯗꯁꯨ ꯃꯊꯪꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯗꯣꯛ 2,92,276 ꯑꯃꯁꯨꯡ 264 ꯊꯣꯛꯈꯤ ꯆꯦꯇꯟ ꯀꯣꯊꯥꯔꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯪꯕꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯦꯇꯟ ꯀꯣꯊꯥꯔꯤꯅ RTI ꯊꯥꯕꯗ ꯅꯦꯁꯅꯦꯜ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NACOꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕꯒꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ RTI ꯊꯥꯕ ꯊꯣꯛꯂꯕꯗꯤ ꯄꯥꯎꯈꯨꯝ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯜꯂꯤ NACOꯅ ꯀꯨꯝꯖꯥ 2025ꯗ ꯐꯣꯡꯂꯛꯈꯤꯕ ꯑꯦꯅꯨꯑꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2021 ꯐꯥꯎꯕꯗ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯂꯥꯈ 20.9 ꯏꯟꯗꯤꯌꯥꯗ ꯂꯩꯔꯦ ꯍꯥꯏꯔꯤ